ngasi numidang waram phongkhiba tungan Manipuri sifungsingdagi maruoibi ipausing miyamna thamjagi ahanbada Churchandpur TATA truck amana thombadagi VDF personal ama leikhidre ngara nungtil pung mariga makhairum taba matamna Churchandpur district ki Dec.Nungdang new lamkar lambigi nakal leiba VDF personal ama registration number khanghaudana TATA truck amana thomrambadagi lekadaba ngamdana thawdok thokpamna leikhidre leikhidreba VDF personal ado hauji Churchandpur police station attached tawduna leibani maki maming thangja pumsai nifugatru apokpa kaikhoton kawi new lamkagi kha thangba Dec.Nungdang village tagin hari thawdo do thokraba matung asiba sang Churchandpur district police ki khangbuna lakolaba matung district hospital gi meral sangda thamkhre adongmena mak police na makhatana thijinbagi thabak sathabada thawdo do sinari batrak adugi driver amasu mapu masak khangba ngkhre truck adugi driver adugi maming mangmin thang kawi aduga mapu adugi maming na tuol thengthang kawi makhoi animak Churchandpur gi new lamka gi bal beng dagi ni hari loinana thawdo aduga mari leina Churchandpur police na case ma lokhat khre hairi hanesu pausna makhatana phongdorakli makasa tharak poina to papawmna Myanmar gi namphalong lanpham ga sa manare khulai pai bisna matai manau ani nongmaina kaptuna halamle yum thangnariba more gi hek tainaba Myanmar gi namphalong do hotel phamdun leiba matai manau ani ngarang numidang masak khangdaba sino hotel adumaktada nongmaina kaptuna halamne hari Songthu news service ki report matunginadi thawdo dungrang numidang pung mangarom taba matamna Myanmar gi Tamu district ki manungsanba namphalong da thokibani leikidraba hotel adugi mapu adugi maming Mr. Sit San Muang kawi maki nupi adugi maming sapsana khangmangamdri pausna leikidraba matai manau ani edu namphalong fire service ki hek nakalda sagi hotel tawduna leibani thawdo du thokraba matung namphalong police ki kangbuna asibak sang sing lokhalaga Tamu hospital gi miral sangda thamkhre chuhari Panbayai haukiba numit kharani gi mamangdagi more ga tainariba Myanmar gi Tamu gi tongan mafamsingda misimina gi thawduk lepa leitana thoklibani nakalamoramna state asigi Kamjong district e hek tainariba border pillar number 91 gi Myanmar gi sruk oiriba Tamu district ki mafam amada pro democratic armed group ama oiriba Kuki National Army Burma KNAB amadi People's Defense Force PDF amasum Kabobili Sin National Defense Force ki kangbuga Myanmar lenga ki lanmi group ama oiriba PU Sote gi kangbuga ngarang akan mamona khothokna bigi thawdo amadasu PU Sote gi lanmi taret hatkibag loinana tungan makal gi nongmai taresu lahulup aduna laukhren su atopa pawgi likhuna aduna su makhatana phongdorakli haidi makasa tharak poina to papawmna kanglai paki maira gi nifuga nithai suba mapokumon tharomga mari lenana journalist ahumda Best Journalist Award 2023 pidun ikai komna bu ikadari Mr. India nongthombo maipak amadi saknairaba guitarist Rajendra su Lifetime Achievement Award lanthok lagani kanglaipa maira gi nifuga nithai suba mapokumon gi thoram mathang sai English ngani ga kunga humdagi January gi tang ani ningthoka bunumita mong sangai mele kaida leiba Pilo Library Ground Minister N Berena chief guest oiduna pangtokadori hairiba thoramasiga mari lengana pauksi esina journalism movement in Manipur haiba thimasigi makhara Manipur da leiriba print and electronic housing the working journalist oni thabak toriba journalist nupa nupi singi maraktagi khanduna best journalist award piduna lakpagi manusana handak sai English ngani ga kungo humdegi oinasu journalist nupani nupi amata piragani best journalist man print media award na pongna pham pauksigi senior reporter Thunga Prem Sana piragani best man journalist electronic media gi awana ISTV gi reporter Urikimbam Indra amadi best female journalist print media awana Impal Free Press ki reporter Pralatpam Kenny TV de piragani kanglaipa ki maira gi nifuga nithi summa pokumon thoramasiga mari lenana sai khudingi piduna lakpa lifetime achievement award na kumsing English ngama samapan humdra ka mathoida malem gi saphaba tanabada iramdam ireibak Manipur sigi mingsat purakhiba Imphal gi Naurem thong laisram leirakta leiba nongthombo maipa amadi Manipur matami sai gi taibangda sit upal thabiramba langlaba maira oina nganduna hawrakliba tunggi mirol ri isai nongmai gi mai tambiram liba oza Yumnam Rajen Gitar Rajenda Yumnam Rajen Gita Rajenda Yambam Asiba
yoibu yohenba laishemba mingthol piduna lifetime achievement award lanthonagani aduga manipur lenga ki I pawgi loisang ama oidiba Directorate of Information and Public Relation DIPR thabak toriba karmasari singi marakta khwaidigi mathau mosakhangna thabak pangthokpa miyoi khalaga piduna lakpa the best appreciated IPR personnel 2023 award na surakhaiba pranajit piragini sohidi Best hawker gi kanglai paki maira gi hawker am oiriba wahengum inaucha singa amasum khurai sagor lekai Imphal East leiba sida piragani masidana tana lamdam sigi I pawgi lamda pawmi am oina thabak toramadigi ahal gi matam oiduna pawche gi sinphamna potharaba veteran journalist ahal singdasu asama khudol pidun ikai kamlab utkani hanisu pawsna makatana phongdurakli makasa tharak poina to papawm ipakna sinduna yelhomi sing kanbagi numit palan pangtokrai Indigenous Peoples Association of Kanglaipak Ipakna sinduna ngasi yelhomi gi numit thoram pangtokre Major Khulda leiba Manipur Press Club da pangtokiba thoram madura ipaki lusing busing amadi lamdam sigi tuan civil society organization gi miyoi kayana srogyari thoram maduga mari lenan ipaki president case Somarendrona wangang laduna hakibadi ngasidagi sei taragatruk na taragatre ki mamangda friendas na lamdam sigi yelhomi kanabig dam Manipur inalign permit system satna hangadabani haibigi dabi tawduna akan ba khongjang kya sangsinduna laki madura lup asigi thomi kya na khongjang adu sogatuna sangshin ki ba khongjang kya da thawai fawo pontha piba yauki adugon leikhidre mariba maramdangi damak thawai na pontha pikraba sing adubu ikai khumna bu utpoina ngasigi tharamasi pangtokpani numit asidigi hauraga lup asigi yelhomi sing kanabagi damak mito miancha singbu changlakpa thingna bo honaduna lakhi maramaduna numit asibu ningsingbaga loinana lamdam asida lepa leitana hengalakliba mito miancha sing matawkramna thingadagi haiba aikoi khudimangna khantabaga loinana thaba oina pangtokpa mathau tare henasu appeal tawki Makasa tharak poina to papamna desamna sinduna media fraternity gi thoram pangtokre amasum pawmi sing awaba taraba matamna miyamna sangsinduna sarugyabi gi hainabi wali samjai miyam gi awaba gi paw sing taba matamna tongamna lanai miyo amasum lup kyana sangsinduna awaba du sarugyaba go loinana mating pangnari adu miyam gi awaba paw sing sangsinduna lawduna miyamna khangaliba pawmi sing warakpada amati paw phongmu yaroi haina athingba pirakpada ngasi phawda miyam khupna mating pangma amasum sarugyamina badi iwato watbi gi hainabi Laitri Hennesu All Manipur Working Journalists Unions Amzugi President Wangkemsa Samjaina Piana Pafungtokre. Wafam is Democratic Students Alliance of Manipur Desham Sinduna Kwa Kaitel Labor Mahiro Lukisigi Maya Loishang the Pangtokiba Media Fraternity Thoram the Haikibini. Tuan Lamda Missigi Media Housing Diki Lakiba Permission Sergiakiba Toramadugi Matanga Atiba Mitulan Gueva Warwall period and Wangkemsa Samjaina Makatan Haikibidi. Miyamna waraba matamna pawmisna sangsinduna pawpi bugulunna mating pangli bakatana sa adumak pangkigani adubo pawmisna awaba taraba matam numit kya paw phong ngamdana leidingai matamdadi kanagum amatana mating pangbadi lairadana hangbo pawwa hangbidi lenga amasumyam gi marakta pawmisna kathokpagalunna thong oiduna ngasi pawba leidi ngasi pawba pawmi kya nungmena kaptuna hatkre kayaman awaba mayung nakre Pawmi singnarakpa matamna miyamna lepiyu loinana social media kayana pawma sumina tragan lale heba khangdana phonglakpa kayana pawmi singna khudong sadaba kya mayung hali iramasigi matangna asengba thidongnaba mari lenaba singna amzugi mekedigi kyarak haikiba lekre soiki tharomudru saruk yakiba desamgi president laisangthem lamyan manhaiki pawmi singna lamdamasibu ing tafanbada asobo thokdang lori phurup masil gi marakta nungsinabagi lipun media gi kalamna hena Seshina Punsin Mangamali, Handaki, Senbasa Yeshi, the Lamdam Sigi Sada Marfugani Pandi, Center Saidang Heba Make Sinatakli, Set Milona Pipa Masi Yauna Sadangling, Serasida, Mitoki, Isona P. Divisai King Singi Marakta Iresa Sina Karam the Hinga the Havisi, House Owapa Moidi, Amoram the Houseki, Miro Sida, E Housekat Pahavis arrive at Haba Moidi. Logi matung ina kari taurakani khanglabasu tunglam saki mirol gidam leptana thabak tori ngasigi mirol na tungi mirol gidam hona taba kanagi hona gani haikena su pausna makhatana su phongdurakli makhasa tharak poina to papam anawa sahina lakpada ing tapa khunaima ohelasi haina MSF na hirakli Hauki besai English ngani kunga mathudu copy laisat ki saitheng aki pamasangni sali besai English ngani kunga ni thoi loisilakle copy ki saitheng di loikidri aduma pulakadariba anau besai English ngani kunga humdoi dani miyam khumna
ꯆꯦꯛꯁꯤꯟꯃꯤꯟꯅꯕ ꯃꯊꯧ ꯇꯥꯔꯛꯂꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯇꯩ ꯊꯧꯗꯣꯛꯁꯤꯡꯒ ꯂꯣꯏꯅꯔꯛꯂꯕ ꯆꯍꯤ ꯏꯪ 2022ꯅ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯕꯤꯗꯥꯏ ꯄꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕꯁꯤꯡ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯦꯗꯔꯦꯁꯟ MSF ꯍꯦꯗ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯥꯏꯕꯝ ꯖꯨꯂꯤꯌꯁꯅ ꯄ꯭ꯔꯦꯁ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯍꯩꯔꯣꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯒꯤꯗꯃꯛ ꯂꯦꯞꯂꯤꯕ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗ ꯁꯥꯐꯣꯡꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯦꯟꯅ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯏꯔꯩꯆꯥꯁꯤꯡꯒ ꯁꯦꯝꯒꯠꯃꯤꯟꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯇꯨꯅ ꯇꯨꯡꯂꯝꯆꯠꯄꯨ ꯉꯥꯛꯀꯗꯧꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯆꯠꯆꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯇꯉꯥꯏꯐꯗꯦ ꯈꯟꯗꯨꯅ MSFꯅ ꯑꯩꯈꯣꯏ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯊꯥꯗꯣꯛꯂꯁꯤ ꯍꯥꯏꯕ ꯗ꯭ꯔꯒ ꯌꯨꯁ ꯄ꯭ꯔꯤꯚꯦꯟꯁꯟ ꯀꯦꯝꯞ ꯍꯧꯗꯣꯛꯇꯨꯅ ꯂꯦꯞꯇꯅ ꯀꯦꯝꯄꯦꯟ ꯆꯠꯊꯗꯨꯅꯁꯨ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯃꯥꯟꯗꯣꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ 100ꯔꯣꯝ ꯍꯦꯟꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯂꯧꯈꯠꯂꯛꯈꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯑꯃꯁꯨꯡ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯉꯥꯈꯂꯋꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯑꯃꯁꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯆꯥꯎꯔꯥꯛꯅ ꯌꯨꯝꯊꯣꯡ 63 ꯔꯣꯝꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃꯤꯑꯣꯏ 100ꯒꯤ ꯃꯊꯛꯇ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯐꯥ ꯃꯤꯄꯨꯟꯅ ꯌꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯏꯪ 2022ꯗ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯧꯔꯂꯨꯞꯁꯤꯡꯒꯤ ꯂꯟꯃꯤ ꯀꯌꯥ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯐꯒꯠꯈ꯭ꯔꯦ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2022 ngasi ahing nongyayda loiragani anaubu sei english ngani ga kungumdu ekhoigi marakta tillaragani adubu haugibe sei english ngani ga kungani thuki janawari amadagi ngarang phawgi manungda Bisnupur amasum Thawbal district police na satakiba counter insurgency operation tungan tungan lohulup singi lanmi kya khulai konan far phangki lengana sangsili bu war on draki khongjanga moine so tungan tungan makhal kya gi mayai kam nisa gi polam yauna miyoi kya fot khiba loinana lamdam sidiki gari huran mising maru phangna muthanaba lokhalakhiba khongthangi sarwa moine so gari huran meda senaba miyoi kya fagat paga loinana makoina huralaga losinduna thamnama tata truck yauna gari kya so recover tabangam khari Bisnupur amasum Thawbal district police tagi kanglaipa ki mairana phangba report ki matung inadi salibese sigi January amadagi ngarang phawr Thawbal district police na tungan ba case songa register tawki madugi manung de case sama kunga mathoina charge sheet thangat khiba loinana case marfugu mapana FIR handoki hairiba matam madugi manungda RPF PLA gi lanmi taraga turuk PLA gi overground member ama Pripak Pro ama KYKL mari KCP ani lahulup ama gi kadar mari amadi geng ani puna miyoi kuntra phagat pangamki Pagalaba lalupu singa duga loinarakpa yauna tungan mafam singda losinduna thamlamba khulai kaya su phugat ki hari Pagalaba khulai singa dugi manungda 9mm gi pistol tare 7.65 mm gi pistol ama 0.32 gi pistol ama hand grenade taraga manga tungan ba nongoi singi maru samaga kuntraga nipan detonator mapan wireless detonator receiver ahum WT set ama battery ga loinaba remote control ama forki Pagalaba singa dugi manungda miyoi nipan NSA da detain tawki aduga miyoi kuntraga mapanna PIT gi makhada detention tawki hari lengana sangsili bu war on drug ki sarwa moina satakiba drive the brown sugar kg samaga kunga 3 gram nifuga 3 number 4 kg aniga gram samaga marfuga humdai opium kg saniga kuntraga humdai WY tablet lising nipan ga sanipan ga subnagi mari cup syrup bottle lising taraga nithuga samapan ga humfuga humdai madi perforated liquid liter samaga kuntraga mari fagat pagaloinana yungo liter lising umga satruka humfuga mari yungo bottle kulga mari amasum can beer bottle kunga 3 pharaga loinana yu yonba miyoi sahunga kunga 3 fagatuna makoidagi fine oina lupa la amaga lising humdraga mari ga songa ga tara thianki sei sigi manungda gari huranba miyoi tara fagat pagaloinana Maruti Alto car ahum Mahindra X UV ama Hyundai i20 ama Hyundai Creta car ahum Honda Activa mari Daiwa Suzuki Swift ama amasum KTM bike ama Pulsar ama yauna TVS Noctros Omi Fort Kari Amarunda Bisnupur district ki wenang sei sigi manungda drug lalonba kuntraga nipan lalhauba kuntraga taro geng amadi kidnapper ahum gari huran ba mari yu yon ba fort ki makoidagi number 4.408 opium kg 92.233 WY tablet na gram
samriga kunga mathoi poppy straw kg lising ohunga saniga yankai poppy maru kg chamriga nifuga treke point rate amadi sa sanal kg samko farki roina lalhobu singna losinduna thamna matungan tungan makhalgi nomai tarangani thoi magazine nomai maru sing yauna tungan polam gas fat pangki Bistonpur district ki oina gari huran mesingi makutagi tata truck manga yauna gari asoba taragani pan gari masa taraga mate farki hariba matamatur yungang box sahunga kontragani thoi beer box sahunga yankai gamani fagat pagoloina niyam kaina puramba kg yankai gi urea bag satruk su fagat ki hanasu paus na makatana su phongdorakli hauji ko ina di myam paus su matanga solution jarage mas myam puna no bob ngamina sen su signal su gi mekedi gi myang fam thamjari